yam chawba khudam ama mayamda taiba poti kari oigi haiba matamda moise terrorist ni haibagi terrorist ni aduga terrorist haisi kaino miwanda akhi akang pohanba magi dabi amagi damakta magi apamba amagi damakta justify oidaba tawhom thoktaba mihat mipun pangtongda tawraga tawni haina khanba adugumba mayamdubu adu haina taina yadaba adugumba mayamdubu akhoi terrorist hairabani adu act of terrorism di hanadagi mayam legibai manungda handaki sina amuk hena a terrorist ki act se tawrakpasi akhoi khange aduga malem pumana khange nongmai leptana kaptharapase khange adudaiduda akoina kenogi hoi central security force di handakti keno gwaltabigi adagi somda samphai khul leriba akoigi swaigi ching asida ka haitare sofai haibra mafamdo adugi mafamduda changdana khotana mokoina area dominant tawrakanda poching khulai paiba sing takthukna nabagi pot lokalakpa sigumba sina akoigi kenogi state ki lokhatpa the state ki natraga center gi si lokalakpa pot amane aduna swaida nomai kapthare ibasi atai maram kaimdagi nate akoina plaliba demand je koi phangdaba yade haibagi mioi kharagi lising makhada kapakpani haina khali masidai sida akoigi koki khodimak natragana kuki gi nomenclature sida yauriba subtribe mayam si khudimak sina makoina loina yaramgani haibagi wafam di ai thajaba watli adu kari makhara narco terrorist na koina haina riba sing sina makoina makoigi oiba pandamda makoigi miyam singsi civilian singsi nampuda natragana haijanbada natragana karigumba khara lana rumor sandoga makoigi makok sida koigi hu kamsilakanda hariba kainosi koigi kaino ka koigi manipur gi phibum sida makoigi pandamdu phangnaba honarakpasida leptana dum nomai kaptharakpani hena lawe pasidai sida government gi response khara di ure adu hena kanba response di udri adu masida chenagiba koigi mioi sing koigi mi taruk phabada angang ahum nupi ahum pharakanda koi captive oina thamakanda moibu koigi hatok piraga yamna tamthibu mongda hatok piraga tharakhibagi wafam lakpa adu mamayamga aduda NIA ga case lokotna makogi phana na khotna ba tawi kain tawsi masida piriba koigi reporting style mayam sina kari take matamda government na hojikti kharadi tawba horabra thabak khara paikhatpadi horabra ka haibai wakhan ama ati adum phawhali tawgadabu main oina tawgadaba thabak leiriba khulai paiba sing sugi namada leiriba khulai paiba sing makoi sing si pulap phajalaga in essence khulai paihandabida khulai sing se loina lokhalakanda achamba mi ama oina akhoi se lalhawu yoromena harasu moibu rehab tongnaba lomda changchendana khosendana masigi hanagi policy se pulap soire haina tawdrigai di manipurda irang se dum lehenabagi masa ama oibanina khara paikhatpa horagasu pulap paikhatpadi paikhatri karigino da designated camp leriba irang sigi saklanglen saru oidana mayam si kihan kholandana thoiba irang sigi losinabagi pambai dumadi lokhatpa ude aduga maduna maram orakanda kayamu yamna thajadoino lokhalaiba khongthangsing moina tawriba lichat haibadi area dominant bu tawragasu amabu tawragasu exit for the koigi manipur gi apunba saktam dugi hanagi du restore tongnanabagi adagi constitutional breakdown the constitution gi mechanism sing fail ore iba khudi maksi akoigi amuk constitution se revive tongnaba constitution bu phajana still illagadi manipur su shanti adum ingadabani masigi potsi ilhodabadagi soibani habadumadi adum loina khangnara wafum amanina thabak khara lokalakpagi amami tai hatai aja makata abda laksening isine kogi manipur thuli birang asigi matang dai kogi haukiba sahi 2024 gi December 31 da CM na pangthokhi fawgi mifam amada phongdokhi wafam dai kogi manipur gi miam da soikre lan krai wafam phongdokhi sigi matang da tongan ba political leader sing maike digi kogi pen da wafam kya phongdonare haiba tare baja kogi hanagi rajasthan gi chief minister oiramba congress ki lusingba ashok gelet na lale haiba namatik sa de resign tawgadabani haina phongdokhi aduga lale haiba sidi hana hairam gadabani haina MP Manoj ja kogi RJD gi MP asina su phongdoli aduga paushi gi mari lena irang lakshin bangam da chief minister from thadokadabani haiba kogi congress lusingba Sandeep Dixit na su phongdokhi loina na CPI na soikre haiba namatik sa de from thadokadabani loina na kogi manipur gi huji MPCC gi working president
ओरिबा 𝗥𝗜𝗡𝗞 फोंदोखिबदासु अखोगी डबल इंजिन गवर्नमेंट फेल ओरे हाइबा बिरेन मसाना याजखरे हाइबा सेमना फोंदोखि वाफम से गिरी एक तोंगान तोंगान मौन तौनर पाउसिंग असे फोंनर हाइबा तारे हाइ वाफम सिददि कमाइनि येंबे politics study ngasai any akhoi soiba natraga ngangbada akhoi plus point tawya ba asoiba government gi pot sing si opposition sida ba si masana criticism torpa ba si masana tabani akhoi bye bye gi numit hai tare 31st December Pichribi pumbada akhoi anoba chahi lakpagi nungaina ra leiriba numit sida chief minister na tawriba press conference to akhoi da inot pinaba akhoi ai kanosi अमुक हंजनब गवर्नमेंट से हिंगी हाइबगी मौंग अमा खक्ता पीगिबा प्रेस मीट ने तवदबु इमोशन ने हेनबदगी मागी मा लाले सिदि मागी माना पाइबा गवर्नमेंट निना माना तौरिबा थबक तु याम चुम्मेना खलगसु थोलइबा थबक सिदि अखोगी माना कंट्रोल ngam हौदबगिनी हाइबा सिदि तेंखांग कयादा माना फोंदोखिबा पोट मया अमा लेरबनी इंटेलिजेंस की अखोगी फेलर नि मसी कनो तौबियो हाइबसी मा अहंबा थोलकपगी अहंबगी कनो अदाइदा हाइगिबने इंटेलिजेंस फेलर की मतुंगदा माना मुहारिसी आइंगोंददी सुमाइन तौदना अखोगी इंटेलिजेंस रिपोर्ट सिंग सिबोक्ता आइंगोंदा नुमित 35 था 35 सुरे लाक्तबा हाइबगी पोट फावबा अदुम थेंगनग्रे हाइतारे अदुना माना एपोलोजाइज तौबसी नकल अनीदा मरम अनीदा तौबा औरंबा याई माना मागी पावर सिदा मीना खुद थिंजलकपदगी सेंटर दी खुद थिंजलकपदगी माना तौनिंग बथबक तो तौबंगमद्रे अदुना मरम ओइरा मियामसी वाले कायबगी मंगोंदा खितंग रिपेंटेंस ओइबा पोट अमखक ngange तौबदबु हारिबा पोट तु खक्तना लोइसिनदे ai लानग्रे हारगा अदुदा ai सोइख्रे आई एम सॉरी हारगासु अखोइ काउथोंगनरगा अमुक शांति हंजननबगी अपील अमा यावरकांदा थोइबा थौदोक्सिगी करिदगी थोलकपनो खोलकपनो हाइबगी मखा ताबा अदगी गवर्नमेंट लौखटपा प्रोग्राम मैम अमा मदवाइदा पुखलअगा चिंखलअगा हाइरिबा वाफम अमा ओइबनिना मसागी एरिया सिदा अखोइगी चीफ मिनिस्टर एन बिरेन सिंह की मागी वाफम दुमा फोंदोय अदुगा अमना मासी लान ग्रग लाले हाइबंगंबगी करेज तुमदी अदुमदी खितंग लैबदुमदी अदुम खर फै तवदबु लाले हाइबंग आक्तनदी यादे सिदी इवन पॉलिटिकल पार्टी सिंगदुगी वाफम आक्तनतना पॉलिटिकल पार्टी सिदी मोइदी तांजा फमिंगेदे यहौरगे हाइबा ग्रुप ओइबनिना पॉलिटिकल पार्टी सिंगसी वाफम आक्तनतना अखोइगे मियामनसु के हाइतारे माना लाले हारकांदा अदुम यारद्रा लाले हारकांदा थबक अमत तौदबि तुमिना लेरकांदा यारद्रा हुजिक लाले हाइरे हुजिक नुंगासी ग थाना नुमि मरिनी सुगेले मरिनी सुब नुमिसिदा अखोइगे गवर्नर सु लाए लाबनिना मागी काउंसिल ऑफ मिनिस्टर दो तौरगा तौबे याबा अखोइगे इनिशिएटिव तौबे याबा लौखटपे याबा इनिशिएटिव मयाम अमा लेरिबदु लौखटना लेरमबदु आइना हाइदिल टेररिस्ट सिंग वारी सानो हाइबनते अमा हाइबनते तौबदबु लेरिबा मखोइगे मनुंगदा लेरिबा बीजेपी की एमएलए सिंग हाइबदी असोमदा सेपरेट डिमांड तानबदा अखोइगे नहारोन की नोमई चिंदेन चुंदोन दबुई हारिबरा अमबु हारिबरा कनो तरा दुदी मोगी इलेक्शन की कनो दुदा मागे स्ट्रेटेजी दुदा हारिबरा मखोइना हाइसी कनो नेबा सेपरेट एडमिनिस्ट्रेशन हाइबसी मणिपुर की प्रॉब्लम नेबा अदुगा मखोइना तोंखाइना लेग्रकांदा हुजिकी लेरिबा बीजेपी की एमएलए यावरिबनेबा मखोइ मनुंगसिदा तरेट यावरिबनेबा को तरेट सी बीजेपी की कनोसिना कैदोबुगी वारी सानरोइदबनो मोइ कौखलगा वारी साननबगी रूम अमा सेमबा ngamdrisi karigino aduga makoina makoisi dum बीजेपी की एमएलए अनसु ओइनसु दुम लेहनबा बीजेपी की पालिबा लेबाक्सिगी माइओक्तसु अदुमाइना लान होबंगंबा लान इंस्टिगेट तौरिबा अदुगुंबा ग्रुप अमा लेइबनिना सिगी पोटसिदा माना खुद थाबा होबा अमा चंगबदु माना हाइबदी माना लेजिस्लेचर की अखोइगे हाउस की लीडर ओइरबनिना चीफ मिनिस्टर ओइरगा माना चीफ मिनिस्टर ओइरिसे मागी पार्टी सी अखोइगी सिननी मेजॉरिटी फंगदना तौरिसे अदना बोट मागी पार्टी अदुगा मागी गवर्नमेंट अदुगा प्लस मोइना खितंग सोमदा कॉन्फ्लिक्ट लेरिसे कॉन्फ्लिक्ट मैनेजमेंट हाइसिददी डिप्लोमेसी सु याम चंगबनिना सेंटर दा मोगी अपुनबा मोगी हाई कमांड लेरिबनिना हाई कमांड दुगा तानरगा एटलीस्ट बीजेपी की एमएलए सिंगसिना फामिनरकांदा बीजेपी की ओइबा मोगी पॉलिटिकल पार्टी की ओइबा मखोइना अखोइना पामी मणिपुर पुनबा थुगाहंदबा अदुमा पामी हाइगेरा नत्रगा मणिपुर थुगाइबा मणिपुर से अनि थोंगा थो हाइगेरा थोक्तरदी यारोय हाइगेरा अदुगुंबा कनो अमा कंक्रीट दि ओइबा डिसीजन अमा लौभम थोई हाइना आइदि अदुमाइना खंजै हाइबा तारे
aduna mana lale haigribedu magi soigiba ngasagi lapses mayamduna maram orakanda adumaina soigre haina haiba orambadi yai tawdu hariba potse thongna di adum khara masu khangjere haibuduni tawdu masu khangjeraga mana sum pham leibase mana magi position da sum leibase sisu karigino karamba factor na karamba force amana nang tokpa yaroi nang adum leigadabno ka haiba leirabra ka haibagi miyoida khoidi akoina moigi kenodu da changjallaga si hare na press briefing da karida adagi asomdagi source da karida amta phangbusu leitabani atwai area adu da leirabra haisigi masi chen mangamdana baligi haming oina tahallaga da bra adu reiduda adugi matang da mase khangjadana hairibra ka haibase sisu khoi adum khantaningai oi haibatai